DFA Thoubal Niyomgi Wangmada Sinba Anisuba Division League ta Saruk Yaba Ngamloi haina club singna fongdorakli. District Football Association DFA Thoubal tha asigi taranipan-dagi Niyomgi Wangmada pangthoknaba thorang tawriba Anisuba Division League ta district asigi club tarukna Saruk Yaba Ngamloi haina fongdorakli. Ngasi nungthil club taruk PSWAS Sangayumfam YVA Wangjing CYSA Khangabok Santos FA DLC Hayrok amadi Susal Langathilna sinduna Wangjing da laiba YVA gi office ta pangthokpa paumi-singa unaba amada YVA gi secretary Devo Laisram na haikibada DFA Thoubal da affiliate tawriba club kun marina hauzik DFA da complaint tawrakpadagi chahi asigi September 3 dagi DFA gi thabak thawram khudingmak suspend tawduna thamlibani haiki hauzik DFA na sinnaba thawrang tawriba Anisuba Division League asi amfa dagi conduct of rule amadi permission lawraga sinba league nati Hairaduna hauzik club amata CRS amadi CMS loidri pumnamak pending lairi haiki DFA Thoubal gi aranba tawong singa sina maramoiduna DFA na sileba league asi unauthorized oiba league ni haina club taruk asina lauzabaga loinana league asida Saruk Yaba ngamjaroi DFA gi mathakta lairiba chayet namba singa thubada loisinbiraba matungda league sinbiyu hairaduna Deputy Registrar Thoubal amadi amfanasu athubada mityeng changbiraga chayet namba lairiba asi loisinbiyu hainasu marileinaba singi pukning chingsilak Ngasigi paumi-singa unaba aduda club taruki maru oiba thaububa member sing si Saruk yaki. District Football Association Thoubal na lagliba tang 31 October 2025 ta pangthokani haina thorang liba second division league asigi mayokta Saruk yagadaba team tarungna unsellaga hamjaba pressmindi hairiba club sing adudi YBA Wangjing DLC Hayrok Sulsal Lagatel Paswas Sangayumpham Santos FA Saisa Khangabok Hauji DFA Thoubal gi mathakta DFA Thoubal da appellation tawba club kunga marina complaint tawbadagi 3 September 2025 ta Deputy Registrar of Society Thoubal na DFA gi Thabak thoram pumba suspend tawduna athingba thamli amasung hauji DFA Thoubal na silliba second division league asi amphadagi kola kandak amasung permission lauraga Sinba league natte loina na club amata da amasung club amata CRS amasung CMS loide punamak pending da lairi mathakta panjariba point khara asi maram moiduna DFA na silliba league asi tim taruk asina Saruk yaroi haiduna ngasigi press meet asi phamjabani pham sing asi DFA gi mathakta leibo high authority sing amadi deputy registrar amachung ampha na atuba matamna mieng sangbiduna warosil asi loisanbada mateng pangbiu haiduna club singi maikai digi